Kunaitong kungi kunja singnasu kui angamba chingi tholagliba angamba pochai injang lapi khra khoina soina ngamjab thilakpani haina mateng pangsra haina khanai adubu last da akhoi gi nupi singna warep launa base adu already chaba thakpada khajik khajik hojik akhoi gi chingda phangba mana masing se khajik khajik da oirasu nongma kaitholaga thirase akhoi haina ngarang se akhoi kaitholaga thibani aduga ai mingna se smudun ko we konaitong village ki chairman ni ngasi akhoi hairok te lairiba higher secondary da lairiba irang si gidamak te lai relief camp asida lalaga koina kunaitong khunda chingi injang napi khra pulanglaga khoi gi angamba khra pujarak pani namoi sumaina khoi gi Erokindra da lairiba khoi relief ki coordinator singa mohoi colleague singa oja singa sumain unaraga khoi ngamjaba pochai khra si khoi ngasi hinjarak pani adugolo ngasi hairok ta khoi gi hairok kendra gi Sri TS Radhyasham Emle Mangna Hairo Higher Secondary da relief camp si Mangna hangbi bidamakta kunaitong kungi kunja singnasu kui angamba chingi tholagliba angamba pochai injang lapi khra khoina soina ngamjab thilakpani aduga loina ngasi khoi manipur da irang kari kangbu ani na thoktuna lairiba hoji irang thoktuna lairiba se yariba makhaidi government gi side ta aduga india gi side su kunaitong gi trapki manung sailomda hoji irang thoktuna lairiba se athuba matamda ingna chingna peace oina bidamakta government side gi so sangsing su thu matamda peace oihan bio haibase ina sumena kunaitong side ki chairman ina sumena wahya maningtang ina thamjari habio hana aigi mingse tangwachim tesil kawe aduga aina konaitong gi maira paibi gi president ni aduga ngasi yamna nongai asigumba matamse aikoi punsida thengsu thengnarakte asigumba thawdo adubo ngasi hairoki kendra gi MLA redi samna somaina nungsiduna mayambo nungsiduna somaina relief kemase hangbiduna aduga akhoi gi chingda lariba nupi singnasu akhoi na karam haina makhoi da mateng pangsira akhoi su paisa oina pi nangai su kari haisra pot jon base nungai drabnina pot thibam se nungai drabnina upai laite aduga pokham tengko phigumba pangga dabasu akhoi chingi sinaba chingi laibase makhoi na amuka nungai roi haina khannar akhoi se nupi mayam sigo karam haina mateng pangsra haina khanai adubu last da akhoi gi nupi singna warep launa base adu already chaba thakpada khajik khajik hojik akhoi gi chingda phangba mana masing se khajik khajik da oirasu nongma kaitholaga thirase akhoi
haina ngarang se akhoi kai thok laga thibani aduga thiraga akhoi na phungjaba je mai purak narga somaina khoi office da khom laga tin laga somaina relief camp ahum sida khara orasu akhoi mateng tawse haina akhoi si lakjabani yamna harawena khoi somana laibasu henna su pukning sonthaba nungaidaba wabasu khangano isorna asigi problem ase taisinaba amadi soidana lakani aduna akhoi su nakhoida akhoi gi isorda prahna adu fasting tawra akhoi ngara sunday mak so akhoi fasting tawra dum haijabane jara helaga ko akhoi yaude haina akhoi nongaina dai thokpa yade asi akhoi gi thodang ni mokoi si khatna khrabni na isorda khurum pham su khangaroi chapam thakpam su tumpham su khamaroi haina ko akhoi na dum isorda prahna tawbane nakoi na ningba isorda nakoi su kanna haijawo aduna somhaina khoi se nongma natra nongma asmana nongaiba hanagi pulsida hingba ngamnaba thorang tawsi haibase aina se hairaga loisinjare ngasi akoi hero kendra gi honorable MLA Dr. Thoksom Radhesam gi yeng makhada mahangni sponsor tawraga hangliba relief camp hero higher secondary sida akoi ga kulonna na lairiba khunthangna riba chingi isinau sing haibadi wanaitong village ki isinau sing na ngasi mafam sida hangliba relief camp asida akoi gi chingi khunda phangjaba mana masing pochai tongan ba vegetable item sing relief camp asida mateng pangbi rakpa amadi akoi gi tampakta leiriba amadi kulona bada leiriba singmi singa nuksi chanana leibina bagi khongthang ama changsin birakpa sigi damakta da relief camp gi maikei dagi haningai litana amadi peace and relief committee hero kendra gi maikei dagi thagitaba phongdokchari koigi lakpiriba chingi isilinau sing akoi masin amato oina nuksi chanana leibina bagi damakta da lep liba phirep asi akoi tampakta leiriba maitei singa amadi relief camp gi site gi haningai litana thagitari akoi matung taabda akoi kulonna riba khunja masel akoi amato oina tholibi irang asi amung hanna akoi gi site asomda thoktanaba akoi myam punna khongjang asi changsin minasi haiduna koi peace and relief committee hero kendra gi maikei dagi phongdokchari